ꯇꯨꯝꯕꯒ ꯍꯧꯔꯛꯄꯖꯥꯠꯅꯤ ꯌꯥꯝ ꯍꯟꯅꯨꯏ ꯆꯍꯤ ꯀꯌꯥ ꯈꯦꯠꯅꯩ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒ ꯑꯩꯅ ꯍꯧꯍꯜꯂꯤꯕ ꯄꯣꯛꯇꯨꯒꯗꯤ ꯑꯗꯨꯝ ꯍꯪꯉꯛꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯀꯣ ꯃꯌꯥꯡꯇꯣꯟꯒ ꯀꯩꯅꯣꯒ ꯁꯧꯒ꯭ꯔꯤꯒ ꯆꯥꯅꯤꯡꯕ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯂꯥꯛꯑꯒ ꯂꯧꯕ ꯌꯥꯅꯤꯕ ꯆꯔꯥ ꯑꯃꯃꯝ ꯊꯥꯕꯤꯕꯁꯨ ꯌꯥꯅꯤ ꯊꯥꯅꯕꯒꯤꯁꯨ ꯑꯗꯨꯝ ꯄꯥꯝꯕꯤ ꯀꯩꯅꯣꯕꯨꯗꯤ ꯁꯧꯒ꯭ꯔꯤꯕꯨꯗꯤ ꯌꯥꯝ ꯂꯩꯇꯦ ꯑꯗꯨꯁꯨ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯃꯤ ꯑꯃꯅ ꯑꯅꯤ ꯑꯍꯨꯝ ꯃꯉꯥ ꯇꯔꯥꯗꯤ ꯂꯩꯔꯤ ꯃꯉꯥ ꯇꯔꯥꯁꯦ ꯃꯤ ꯑꯃꯃꯝꯅ ꯑꯃꯅꯤ ꯂꯧꯔꯗꯤ ꯃꯤ ꯑꯍꯨꯝ ꯃꯔꯤꯐꯧꯗꯤ ꯂꯧ ꯌꯥꯒꯅꯤ ꯃꯌꯥꯡꯇꯣꯟꯗꯤ ꯑꯗꯨꯝ ꯐꯅꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯊꯥꯐꯝ ꯂꯩꯇꯦ ꯈꯣꯠꯇꯦ ꯑꯗꯨ ꯆꯥꯗꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯃꯤ ꯂꯩꯔꯒꯁꯨꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯒ ꯁꯧꯒ꯭ꯔꯤ ꯆꯥꯔꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯌꯥꯡꯇꯣꯟ ꯆꯥꯔꯥ ꯑꯃ ꯂꯧꯕ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯝꯖꯕꯩ ꯊꯥꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅꯁꯨ ꯂꯣꯏ ꯆꯥꯕ ꯉꯝꯄꯣꯟꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ INA मार्केट मनाक्तनी अखोई नंबर जो हाना डिस्क्रिप्शन दा हाफ्रबने अदुदुना कनो तौरगदी मरुओइना अतैन मतमददी लाकपदु नुंगाइजदे अखोगी सैटरडे संडे गुंबदा ओइना लाकबिरो लाकदबोदि हाना वाट्सएप मेसेज थाबिरो सुमाइ लाके खोटकेना अदु कइगुंबा नोइ लागा पुलप हेकमिनरजु याय नत्रगा अखोइना हाना हे थममजु याय हौजिक मयांगतोनगा सौग्रीगा याम फारे हंदक नोंग चुरुबदैजु हेना फगले अदुदुना अखोई युमदा पाक तोइना थोक्तबा मी याविदनको अदुना मयांगतोनजिना दुकानदा करिदा पंखों फंगुजु फंगदेदना मयांगतोनजिना मा अदुना अखोई सिदा लैबजेगे दुम लौबिबे यानी सि हाइगे तौने हौजिक मयांगतोनजु लक्के फरबनी यामना नोंग ताग्रबा मतुंगदा कैनोजे अखोइगी टेरेस गार्डन जिदि से नाले लंगत्रिक लंगी पोस्ट आम लोरे यो मसा याम नान उद्रो कुनानजे हाइदि हाना अखोइगी थबक तौबगी उफुन वाइफुन ताबा खोटपा अखोइना मरमक तौदि सेंतोजु अदुगी सेंतोकपनु ओ यादेदना हौजिकते हेक्ता लंगत्रिक लंगसे नाले मसक्ति यामना कनो लेबाकपुदि मयाम पुथगरेको नोंग ताबनिना हाइदि सुमाइना थाबजे अदुम लेबाकति अदुम चटखिबाजु मसान तामनि चुमने सिमाइ थाब नते मखादजु अदुम लोइ चटलि पोनिदा मखा थारजु नोंग चुबा अदो तैदि खंगदे मसादि नाले हे येंगबदे से नाले फजरे फजद्रो मयाम इस याम हेको उचे मयाम जो खोंगे सिदैदा चिरिक 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 उमरोक से हंदकति मापानजे खरा ओइगद्रानेदि खल्ले अदुबु करि थोकपदिदि खंगदे हौजिबोकि ओइनादि येंगे ओइरगदि याम फै मयाम नत्रा दिल्लीजिदा उमरोक खरा चबुन चबुन बालदि क्याम फजने अदुने अइना खनबजे अदा हंदक खरा पानबा हौगलगा मापान याम फजना सागला कांदा हेक्ता मे जुनगी मत कैनोदो नुंसादो मतंग चानबदगी पानबा हौगिबा खरदुदि फजना पानगेबको उमरोक तरा मापन तरा मुक्ति पाले तरा पुलमना तरा माथोइगुंबा पानगेबरा कनो तौवे अदुगा अदुइ मखादि मापानजे याम फजना सारागा कैदौगेबो लोइनमक कंगिबदो केला केला मांगबदो साबदना हेमंदना अदैदि खर लेगदि अपोमदुदगी सातोकपबो ngамगिद्रेबा सि तु सिगी याम फजा फजन पोमबनी सिदि याम चाव उरे कछु अखोइना पोत थारिजे हेते चाबगी याम चाबगी चाबा फंगद्रे खोत्रे हाइबगी वा नतेबो नुंगाइबदुनेबा थावगी पोतनागा पालगा लैबदु याम नुंगाइ खामेनगा थायना खामेन जे लुपा कयागी ओइनिने लैरजो अदु ओरगजु सिदैदा खामेन पालगा लैबदु याम कनो नुंगाइदना अइनाजु ममांगदजु उठख्रेतु खामेनसे अनौबा कनो तौरे मपान लोइ थोगलेना अना ममांगदा केला केला तौबदु सागिबदा अखोइना हाना खंगदबा हाइदि कन्ना सागतपगी मादु ngamdadana kienbajani adu mapanje sala loina ma kano kienbadu kaidor chano ne sawningabane ba auga haujikti yam phajana charong khudingi loina makhi kano tor mapanje lithore ano ba mayon thintoga pale athon ba satbajini thoithoina photo namona kanna kano torji thoithoiga pulap namge thoithoiga spajaine si kangai na thunja mo ton diaw ba Hadi mo phajana khalaga thamba khara anta masanan ba leidena photo as kanglain je gi favorite ni kanglain je me iron gredana adoga yerum hora chaba tida simpa ba kanglain je as ka amma charge loi hawe iro le charge hawe paknam charge hawe kangsoi charge hawe adi ma je
ꯅꯪ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯃꯤꯅꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯥꯏꯅꯦ ꯈꯅꯥꯎ ꯐꯩ ꯍꯥꯏꯕ ꯀꯩꯅꯣꯒ ꯍꯥꯏꯕꯅꯤ ꯆꯥꯛꯃꯥꯏꯗ ꯉꯥꯟꯕ ꯑꯃ ꯂꯩꯕꯗꯣ ꯃꯔꯣꯏ ꯍꯥꯞꯄꯒ ꯕꯦꯁꯟ ꯌꯥꯎꯗꯕꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯄꯨꯜꯂꯒ ꯆꯥꯏꯁꯤꯅ ꯌꯨꯝꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯆꯥꯔꯛꯇꯦꯕ ꯑꯩ ꯇꯣꯏꯅ ꯂꯩꯔꯀꯥꯟꯗ ꯀꯪꯂꯥ ꯌꯥꯝ ꯄꯨꯔꯛꯄꯗꯣ ꯑꯇꯩ ꯀꯩꯝ ꯍꯥꯞꯇꯕ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯑꯃ ꯍꯥꯞꯈ꯭ꯔꯅꯤ ꯉꯥꯔꯤ ꯈꯔ ꯍꯥꯞꯄꯅꯤ ꯑꯂꯨ ꯑꯃ ꯍꯥꯞꯄꯒ ꯐꯤꯁꯂꯧ ꯀꯥꯝꯊꯣꯛꯑꯅꯦꯕ ꯑꯗꯨꯗꯨꯗ ꯑꯗꯨꯝ ꯌꯦꯔꯨꯝ ꯑꯃ ꯌꯦꯔꯨꯝꯁꯤꯁꯨ ꯑꯩꯗꯤ ꯃꯔꯣꯏ ꯃꯔꯥꯡꯁꯦ ꯍꯥꯞꯄꯁꯦ ꯌꯥꯝ ꯍꯥꯞꯄꯁꯦ ꯄꯥꯝꯗꯦꯕ ꯈꯔ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯊꯨꯝꯒ ꯀꯩ ꯍꯥꯞꯄꯒ ꯑꯗꯨ ꯆꯥꯕꯁꯦ ꯏꯇꯣꯟꯗ ꯆꯥꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯥꯏꯌꯦꯕ ꯑꯗꯒꯤ ꯄꯣꯠꯁꯨ ꯌꯥꯝ ꯊꯨꯏꯑꯕ ꯑꯗꯨꯗꯤ ꯑꯗꯨꯒ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯆꯥꯕ ꯌꯥꯝ ꯍꯟꯅꯨꯏ ꯆꯍꯤ ꯀꯌꯥ ꯈꯦꯠꯅꯩ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒ ꯑꯩꯅ ꯍꯧꯍꯜꯂꯤꯕ ꯄꯣꯛꯇꯨꯒꯗꯤ ꯑꯗꯨꯝ ꯍꯪꯉꯛꯇꯕꯅꯤ ꯀꯩꯅꯣ ꯑꯗꯩꯗ ꯅꯪꯅ ꯑꯗꯨ ꯁꯥꯔꯤꯔꯕ ꯅꯠꯇꯦ ꯅꯪꯅ ꯑꯗꯨꯗ ꯅꯔꯨ ꯀꯣꯛꯊꯣꯛꯄꯩ ꯀꯔꯤꯕꯣꯏ ꯁꯝꯗꯨꯃ ꯅꯅꯥꯕ ꯈꯥ ꯆꯠꯂꯗꯤ ꯇꯨꯡꯗ ꯌꯦꯡꯕꯗꯗꯤ ꯍꯩꯃꯥ ꯑꯁꯤꯗꯤ ꯇꯥꯏ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯦ ꯏꯁꯤꯡꯁꯤꯁꯨ ꯁꯧꯍꯜꯂ ꯊꯛꯑꯦ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯁꯦ ꯀꯀꯥ ꯅꯍꯥꯟꯃꯨꯛ ꯅꯥꯔꯨꯕꯗꯣ ꯑꯗꯨꯗꯒꯤ ꯏꯁꯤꯡꯁꯦ ꯗꯣꯛꯇꯔꯅ ꯁꯧꯍꯜꯂ ꯊꯛꯑꯣ ꯑꯥꯔꯣꯒꯤ ꯑꯣꯏꯔꯁꯨ ꯑꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯧꯍꯜꯂ ꯊꯛꯑꯦ ꯅꯪ ꯀꯩꯅꯣ ꯃꯆꯥꯁꯤ ꯌꯦꯟꯗꯦꯝꯂꯣ ꯑꯣ ꯑꯩꯗꯤ ꯄꯤꯛꯄꯁꯤꯗ ꯕꯤꯟꯁꯀ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯪꯂꯥ ꯌꯦꯟꯒ ꯌꯦꯟꯗꯦꯝꯒ ꯍꯋꯥꯏ ꯃꯪꯒꯟꯒ ꯏꯔꯣꯟꯕꯗꯨꯅꯤ ꯇꯨꯅꯤꯡꯈꯣꯛ ꯀꯩꯁꯨ ꯃꯊꯛꯇ ꯈꯔ ꯆꯥꯏꯁꯤꯟꯕꯤꯔꯦ ꯁꯤꯗꯅ ꯉꯥꯔꯧ ꯂꯩꯔꯦ ꯁꯤꯂꯥ ꯆꯥꯛꯊꯤ ꯂꯩꯔꯦ ꯃꯥꯗꯤ ꯀꯨꯀꯔꯗ ꯑꯣꯏꯅ ꯆꯥꯏ ꯈꯖꯤꯛ ꯈꯔ ꯄꯨꯈꯝ ꯆꯥꯕ ꯇꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯥꯞꯅꯕꯗꯣ ꯃꯤꯅ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯗꯤ ꯀꯨꯀꯔ ꯆꯥꯏꯗꯣ ꯌꯥꯔꯦ ꯑꯗꯨ ꯆꯥꯕꯁꯤꯗꯤ ꯎꯠꯂꯛꯑꯔꯣꯏꯒꯦ ꯑꯁ ꯍꯩꯅꯧꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯪꯅꯅ ꯂꯩꯔꯤꯁꯦ ꯁꯤꯁꯤꯅ ꯄꯤꯔꯛꯄꯅꯦ ꯍꯩꯅꯧ 10ꯃꯨꯛ ꯄꯤꯔꯛꯑꯦ ꯃꯣꯏ ꯀꯩꯅꯣꯗꯒꯤ ꯑꯁꯣꯝꯗꯒꯤ ꯃꯣꯏ ꯒꯥꯎꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯝꯂꯣꯝꯗꯒꯤ ꯀꯩꯅꯣ ꯄꯤꯔꯛꯑꯦꯅ ꯃꯣꯏ ꯑꯁꯣꯝꯗ ꯃꯣꯏꯗꯤ ꯃꯌꯥꯡꯒꯤ ꯑꯁꯣꯝꯗ ꯄꯤ ꯕꯤꯍꯥꯔꯣꯝꯒꯤꯗꯤ ꯀꯩꯗꯧꯒꯦꯕꯨ ꯍꯩꯅꯧꯁꯤ ꯌꯥꯝ ꯍꯧꯋꯦꯕ ꯑꯗꯣ ꯍꯧꯕꯅꯤꯅ ꯃꯣꯏ ꯁꯤꯗ ꯃꯄꯥꯟꯂꯣꯝꯗ ꯂꯩꯈꯤꯕ ꯗꯤꯜꯂꯤꯗ ꯀꯔꯤꯗ ꯂꯩꯈꯤꯕꯁꯦ ꯍꯩꯅꯧ ꯄꯥꯟꯕ ꯃꯇꯝꯗ ꯑꯁꯣꯝꯗ ꯂꯩꯍꯧꯕ ꯀꯥꯡꯕꯨꯗꯨꯅ ꯃꯣꯏ ꯍꯦꯛ ꯃꯣꯏ ꯁꯔꯨꯛ ꯕꯣꯔꯥ ꯑꯃ ꯄꯤꯔꯛꯄ ꯑꯗꯨ ꯄꯤꯔꯛꯄ ꯀꯥꯏ ꯄꯤꯅꯩꯌꯦꯕ ꯑꯁꯣꯝꯗꯒꯤ ꯄꯤꯔꯛꯄꯗꯣ ꯃꯣꯏ ꯆꯥꯅꯅꯕ ꯕꯣꯔꯥ ꯑꯃꯃꯝ ꯄꯤꯅꯔꯛꯄꯅꯤ ꯑꯗꯨ ꯁꯤꯐꯧꯗ ꯂꯪꯒꯨꯔꯅ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯏ ꯑꯥꯗꯁꯨ ꯌꯣꯡ ꯂꯩꯕꯗꯣ ꯌꯣꯡꯅ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯂꯪꯒꯨꯔꯅ ꯂꯣꯏ ꯆꯥꯊꯣꯛꯑꯦꯅ ꯊꯨꯅ ꯍꯦꯛꯇꯠꯂꯦ ꯑꯗꯨ ꯇꯧꯔꯦ ꯀꯥꯏꯅ ꯍꯥꯏ ꯑꯗꯣ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯏ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯍꯦꯛꯂꯛꯄꯅꯤ나 ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯔ ꯆꯥꯕꯁꯤꯗꯒꯤ ꯁꯤ ꯃꯣꯏ ꯀꯩꯅꯣꯅ ꯄꯤꯔꯛꯄꯁꯤꯅ ꯍꯦꯜꯂꯦꯕ ꯍꯥꯎꯕ ꯑꯩꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦ ꯅꯪ ꯀꯌꯥ ꯆꯥꯅꯤꯡꯗꯕ ꯅꯠꯇꯦ ꯁꯨꯝ ꯌꯥꯝ ꯆꯥꯅꯤꯡꯉꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯇꯔꯕꯨꯁꯀꯤ ꯇꯥꯏꯞꯇ ꯈꯜꯂꯦꯕ ꯑꯩꯅ ꯑꯩꯗꯤ ꯄꯄꯌꯥꯒꯨꯝꯕ ꯑꯩ ꯍꯩꯅꯧ ꯆꯥꯗꯦ ꯑꯗꯨ ꯀꯅꯥ ꯆꯥꯅꯤ ꯁꯤꯗꯤ ꯑꯩ ꯂꯣꯏ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯏꯟꯖꯤꯟ ꯑꯃ ꯂꯩ ꯍꯥꯞꯆꯤꯜꯂꯤꯉꯩ ꯑꯗꯨꯝ ꯆꯥꯕ ꯁꯤꯅ ꯏꯟꯖꯤꯟ ꯃꯆꯥꯅꯦ ꯍꯥꯟꯅ ꯆꯥꯍꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯩꯅꯧꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯑꯩꯗꯤ ꯍꯩꯅꯧ ꯀꯌꯥ ꯆꯥꯗꯦꯕꯀꯣ ꯁꯤꯂꯥꯗ ꯑꯝꯇ ꯄꯤꯖꯈꯤꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯅꯝꯃꯛꯀꯦ ꯆꯥꯔꯤꯉꯩꯗ ꯅꯝꯃꯗꯤ ꯁꯤꯂꯥꯁꯦꯀꯌꯥ ꯆꯥꯕ ꯍꯩꯅꯗꯦꯕ ꯑꯗꯨꯗꯨꯅ ꯃꯥ ꯁꯤꯂꯥꯁꯦ ꯑꯝꯇ ꯍꯩꯅꯧꯁꯦ ꯄꯤꯖꯈꯤꯒꯦꯀꯣ ꯃꯌꯥꯝ ꯇꯨ ꯁꯤꯂꯥꯗꯤ ꯄꯜꯂꯦ ꯁꯤꯂꯥꯏ ꯅꯨꯄꯥꯅꯤꯀꯣꯁꯦ ꯁꯤꯂꯥꯗꯤ ꯄꯜꯂꯦ ꯁꯤꯂꯥꯅ ꯆꯥꯕꯒꯨꯝꯕꯅꯦ ꯁꯤꯂꯥꯏ ꯅꯨꯄꯥꯅ ꯆꯥꯔꯗꯤ ꯁꯤꯂꯥꯅ ꯃꯕꯨꯛ ꯊꯜꯂꯦ ꯑꯗꯨꯗꯨꯅ ꯃꯥꯅ ꯍꯦꯛ ꯇꯧꯔꯒ ꯁꯤꯂꯥꯅ ꯆꯥꯕ ꯁꯤꯂꯥꯅ ꯆꯥꯕ ꯆꯥꯔꯤꯉꯩꯗ ꯃꯤꯅ ꯆꯕꯦꯡ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯅꯗꯦ ꯀꯩꯅꯣ ꯃꯥ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗ ꯇꯛꯑꯣꯕ ꯁꯤꯂꯥꯅ ꯆꯥꯕꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯅꯝꯃꯛꯑꯒꯦ ꯍꯥꯏꯗꯣ ꯇꯨ ꯁꯤꯂꯥꯏ ꯅꯨꯄꯥꯅꯤ ꯁꯤ ꯆꯥꯏꯁꯦ ꯁꯤꯅ ꯁꯤꯂꯥꯏ ꯃꯆꯥ ꯁꯤꯂꯥꯏ ꯐꯣꯇꯣꯁꯤꯗ ꯂꯩꯔꯦ ꯁꯤꯂꯥꯏ ꯐꯣꯇꯣꯁꯤ ꯃꯈꯨꯠꯇꯕꯨ ꯆꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯆꯥꯊꯣꯛ ꯌꯥꯎꯔꯤꯁꯦ ꯃꯌꯥꯝ ꯎꯕꯁꯤꯗ ꯇꯨ ꯄꯄꯥ ꯆꯥꯕ ꯌꯦꯡꯉꯣ ꯁꯤꯅꯥ ꯆꯥꯗ꯭ꯔꯥ ꯀꯃꯥꯏꯅ ꯆꯥꯒꯗꯧꯕ ꯅꯪ ꯀꯔꯝꯕ ꯅꯠꯇꯦ ꯄꯥꯛꯃꯟꯕꯁꯤꯗ ꯃꯥ ꯆꯥꯕ ꯍꯩꯇ꯭ꯔꯤꯅꯦ ꯑꯩꯁꯨ ꯌꯧ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯀꯥꯗ ꯏꯖꯧ ꯀꯧꯔꯤꯁꯦ ꯑꯃꯨꯛ ꯀꯧꯋꯦꯕ ꯀꯩꯅꯣ ꯏꯖꯧ ꯃꯆꯥ ꯂꯧꯕꯁꯨ ꯌꯥꯗꯦꯕ ꯄꯦꯜꯂꯦ ꯅꯪ ꯈꯨꯆꯥꯗꯨꯗꯤ ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯗꯤ ꯎꯕꯁꯦ ꯑꯁꯤꯟꯕ ꯑꯣꯏꯔꯣ ꯇꯤꯟꯁꯦ ꯈꯔꯗꯤ ꯉꯁꯤꯗꯤ ꯀꯌꯥ ꯆꯣꯡꯗꯦ ꯆꯥꯛꯆꯥ ꯇꯣꯛꯇ ꯉꯥꯏꯔꯤꯔꯥ ꯈꯪꯗꯦꯕ
ꯆꯨꯡꯗꯦ ꯍꯥꯏꯕ ꯁꯨꯝ ꯅꯥꯀꯟ ꯈꯤꯇ ꯊꯝꯃꯧ 이씨 ꯇꯤꯟ ꯉꯁꯤꯗꯤ ꯆꯨꯡꯗꯦ ꯍꯥꯏꯕ ꯑꯩꯗꯤ ꯆꯥꯛꯆꯥ ꯇꯣꯛꯈ꯭ꯔꯗꯤꯅꯦ ꯃꯤꯗꯤ ꯄꯨꯡꯆꯥꯗ ꯆꯥꯕꯗꯣ ꯑꯩꯗꯤ ꯌꯥꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯦꯡꯈꯠꯈ꯭ꯔꯦ ꯈꯪꯅ ꯅꯪ ꯆꯤꯡꯊꯦꯛꯍꯟꯒꯦ ꯇꯧꯅꯦ ꯁꯦꯝꯗ ꯊꯝꯒꯦ ꯅꯪꯒꯤ ꯈꯨꯠ ꯍꯥꯗꯣꯛꯇꯣ ꯌꯥꯗꯦꯅꯦ ꯇꯪꯈꯥꯏ ꯐꯖꯕ ꯂꯥꯏꯒꯤ ꯄꯣꯠ ꯇꯝꯕꯕꯨ ꯑꯊꯤꯕ ꯇꯝꯕ꯭ꯔꯣ ꯃꯆꯦꯠ ꯇꯝꯕ꯭ꯔꯣ ꯐꯖꯕ ꯈꯜꯂꯒ ꯇꯝꯒꯗꯕ ꯂꯥꯏꯒꯤ ꯅꯠꯇꯦ ꯁꯤꯂꯥꯒꯤꯅꯦ ꯑꯩ ꯇꯝꯃꯤꯁꯦ ꯍꯩꯅꯗꯦ ꯅꯪ ꯆꯥꯗꯣ ꯆꯥꯛꯁꯨ ꯇꯞꯇꯥꯏ ꯆꯥꯏ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯗꯨꯗ ꯃꯥꯅ ꯆꯥꯕ ꯆꯥꯛꯌꯥꯝꯁꯦ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯍꯩꯅꯧꯒꯁꯦ ꯆꯥꯛ ꯄꯨꯛ ꯊꯟꯗꯕꯗꯣ ꯃꯉꯥꯏꯔꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯆꯥꯛ ꯄꯤꯖꯗ꯭ꯔꯦ ꯍꯥꯎꯕ꯭ꯔꯣ ꯅꯪ ꯆꯥꯏꯗꯣ ꯂꯣꯏꯗ꯭ꯔꯣꯕ ꯂꯥꯁ ꯇꯥꯔꯦ ꯃꯆꯥꯈꯩꯗꯣ ꯂꯣꯏ ꯆꯥ ꯂꯣꯏꯈ꯭ꯔꯕꯣ ꯃꯆꯥ ꯃꯆꯥ ꯑꯅꯤ ꯂꯩ ꯊꯣꯏ ꯈꯥꯛꯄꯤꯔꯤꯁꯤꯔꯕ ꯆꯥꯊꯣꯛ ꯍꯥꯏꯔꯣ ꯈꯪꯗꯦꯗ ꯈꯔ ꯑꯍꯥꯎꯕ ꯃꯆꯦꯠ ꯑꯝꯇ ꯈꯥꯛꯑꯝꯒꯦꯔ ꯑꯩꯒꯤ ꯁꯤ ꯍꯥꯎ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯗꯦ ꯁꯤ ꯑꯗꯨꯝ ꯈꯥꯒꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯂꯣꯏ ꯍꯥꯎꯏ ꯀꯩꯅꯣ ꯁꯤ ꯈꯥꯡꯉꯨꯔꯣ ꯑꯩꯗꯤ ꯈꯪꯒꯅ ꯆꯥꯅꯤꯡꯕꯩ ꯆꯥꯗꯧ ꯅꯠꯇꯦ ꯑꯩꯗꯤ ꯈꯔ ꯇꯨꯝꯅꯕ ꯍꯩ ꯆꯥꯕ ꯐꯩꯌꯦꯗꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯗ ꯈꯟꯗꯣꯛ ꯈꯟꯗꯥꯛ ꯇꯧꯔ ꯆꯥꯕꯒꯤ ꯐꯖꯔꯦ ꯁꯛꯇꯝꯁꯦ ꯇꯨꯝꯕꯒ ꯍꯧꯔꯛꯄꯁꯥꯅꯦ ꯃꯥꯅ ꯑꯩꯒꯤꯗ ꯃꯥꯗꯤꯅꯦ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯇꯝꯕ ꯌꯥꯝ ꯍꯩꯕꯅꯦ ꯐꯖꯅ ꯇꯝꯈ꯭ꯔꯖꯥꯠꯅꯦ ꯑꯩꯅ ꯍꯥꯏꯕꯗꯅꯦ ꯋꯥꯠꯂꯕꯅꯤ ꯃꯁꯦ ꯑꯗꯩ ꯆꯤꯝꯕꯥꯟ ꯃꯌꯥꯗ ꯁꯝꯕ꯭ꯔꯨ ꯑꯃꯒ ꯊꯣꯡꯖꯜꯂꯦ ꯃꯁꯤ ꯅꯨꯄꯤꯒ ꯑꯣꯏꯔꯝꯃꯗꯤꯀꯣ ꯑꯩꯅ ꯍꯥꯏꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯅꯦ ꯅꯨꯄꯤꯒ ꯑꯣꯏꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤꯅ ꯊꯣꯏꯊꯣꯏꯗꯤ ꯂꯩꯇ꯭ꯔꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯆꯥꯗ꯭ꯔꯁꯨ ꯃꯥ ꯆꯥꯅꯤꯡꯉꯗꯤ ꯃꯥ ꯃꯥꯏ ꯆꯥꯖꯔꯅꯤ ꯆꯥꯗ꯭ꯔꯣꯏ ꯑꯩꯗꯤ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯍꯥꯏꯕ ꯑꯣ ꯃꯔꯨ ꯆꯥꯏ ꯀꯩꯒꯤ ꯅꯨꯄꯤ ꯍꯥꯎꯇ꯭ꯔꯕ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯅꯊꯣꯏ ꯍꯥꯎꯇꯕ꯭ꯔꯥ ꯊꯨꯝꯃꯤꯗ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯃꯆꯤꯟꯁꯨ ꯇꯩꯊꯣꯛꯑꯣ ꯑꯣꯃꯅꯤ ꯃꯄꯥꯝ ꯆꯥꯕꯗ ꯁꯨꯝ ꯆꯀꯥꯎꯁꯤꯗ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯅꯪꯒꯤ ꯆꯈꯥꯎꯗꯨꯅ ꯌꯥꯝ ꯆꯥꯎꯕꯩ ꯌꯥꯝ ꯆꯜꯂꯤꯗꯣ ꯑꯩꯗꯤ ꯄꯣꯝ ꯆꯟꯕꯅꯦ ꯄꯣꯝ ꯆꯟꯕ ꯕꯣꯔꯥ ꯑꯗꯣ ꯑꯩꯒꯤ ꯆꯈꯥꯎꯗꯤ ꯍꯥꯎꯔꯗꯤ ꯌꯥꯝ ꯆꯜꯂꯦ ꯍꯥꯎꯇ꯭ꯔꯗꯤ ꯑꯝꯇ ꯆꯟꯗꯦ ꯀꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯑꯗꯨ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯪ ꯁꯦꯛꯄꯤ ꯆꯀꯥꯎ ꯍꯥꯏꯗꯤ ꯑꯥꯊ꯭ꯔꯁꯦ ꯅꯪꯅ ꯍꯜꯂꯒꯅ ꯈꯔ ꯐꯖꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯄꯨꯔꯥ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯁꯤꯂꯥ ꯅꯪ ꯇꯨꯁꯤꯂꯥꯅ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯁꯤꯗꯩꯁꯤꯅ ꯁꯤꯂꯥ ꯑꯣꯔꯤꯖꯤꯅꯦꯜꯅ ꯆꯥꯅꯕꯅꯦ ꯁꯤꯁꯨ ꯆꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯣ ꯆꯥꯔꯣ ꯑꯩꯗꯤ ꯆꯥꯔꯁꯦ ꯂꯧꯔꯣꯏ ꯆꯥꯊꯣꯏ ꯂꯧꯔꯣꯏ ꯊꯣꯏꯊꯣꯏꯒꯤꯅꯦ ꯂꯦꯁꯤꯒꯤꯅꯦ ꯄꯄꯥꯅ ꯈꯥꯏꯕ ꯌꯥꯔꯦ ꯑꯩ ꯈꯨꯠ ꯍꯥꯝꯇꯣꯛꯎꯔꯒꯦ ꯇꯣ ꯄꯩꯁꯥ ꯃꯥꯡꯗꯕꯒꯤ ꯍꯩꯅꯧ ꯈꯨꯆꯥ ꯀꯧꯋꯦꯁꯦ ꯃꯥꯅ ꯆꯥꯕꯗꯤ ꯄꯩꯁꯥ ꯑꯝꯇ ꯃꯥꯡꯗꯦꯗ ꯑꯩꯅ ꯆꯥꯕꯗꯤ ꯄꯩꯁꯥ ꯃꯥꯡꯕꯩ ꯁꯔꯨꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯀꯌꯥꯁꯨ ꯆꯥꯅꯤꯡꯗꯦ ꯆꯥꯗꯦ ꯅꯣꯡ ꯐꯥꯗꯣꯛꯒ ꯆꯥꯅꯤꯡꯕ ꯅꯨꯃꯤꯠ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯍꯩꯅꯧꯗꯨꯗꯤ ꯀꯌꯥ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ